manungda mga amadi tamthina hatokpikibani haina imung manunggi miyosingna phongdoragli. Manipur Police na drug lalonba ani fare Manipur Mizoram border dagi drug peddler mapal drug kakonu na fare. Jorhat Air Force Station da aircraft amakaidana may jakre pilot yauna crew member mga lekidre. Child labor mutatuna angang sing mahay masing tamhan ba matam oire haina Chief Minister Yumnang Kienjana Phongdokre. Amasung thau sungdokpa madi karkhana lingkhat pa yaw na awang ng pokta japatharang hengat na mataksingkre. Kurumjari ISCOM News bidang tabiri bakwai pumna maputaram nokchari hauzik pau sandok na pichari. Kuki singna fajin duna thamnuraba matung tha sigi tarada sina fangkiba liangmai naga khunja taruk sing masak khangdok naba imung manung singaloina na medical expert sing police amasung National Investigation Agency NIA gi team singaloina na asiba hagchang sing thamliba Jenims ki merel sangdakan na hotna bagaloina na asiba taruk ki manungda mangagi asiba hagchang kayat sing saruk kayat thokna Tongan-tongan na pirakpani haina imong manung sing na phongdorakli. Naga khunja taruk ki asiba hagchang sing masak hangdok na bagidamak imong manung ki miyoy amamam saruk yaduna. Ngarang nung telpung ani dagi hauna Jenims ki merel sangda chathaba hawkibani. Amaromda Inspector General of Police Zone 2 Warngam Ningsen IPS na phongdorak pagi matungin na naga khunja taruk ki asiba hagchang sing asi tha sigi tarada Manipur Police, CRPF, Assam Rifles, Forensic Teams amasung sniffer doxing sizinaduna Pak Sada Chatakiba search operation da fangbangam kibane. Tawdog asigi matang da marilay na bazensis sing na investigation kup na chathari asiba sing atubada masak maming kambangam lagani. Tawdog asigi investigation na si State Government na NIA da sinakre amadi Manipur Police na su NIA gi investigation na sida jaw na cooperation piri haiki. Laikhidraba Reverend Dr. Manu Thuimai gi manaw nupa Paiso Thuimai na pauno sang na phongdorak pagi matungin na sina phangkiba naga khunja taruk ki manungda mga amagi haksang sing mga kakhiba amadi haksangi kayat sing matat kaktuna thamlamba maramna phangliba hakchang sing masak maming khangdokpada yamna khudongchada bathokli aduga asiba khunja taruk asigi manungda Dilip Thuimai gi hakchang di mapop kaidana lerambana imung manung na masak khangdokpa ngamki Laikhidraba Dilip Thuimai asi mihat pasing aduna makut ani tungoy na napunduna ising dalang tharaba matung hatpo iramba yai haire. Tawdog asiba nungay taba phongdok po ay na Home Minister Govindas Konthawzam, Hill Areas Committee HSC Chairman Dinggang Lunggangmay, former Chief Minister N. Biren Singh, Chingay MLA Kasim Washum amasung Fungyar MLA Laisio Kaising Singna, Jenims Mortuary dalaktuna Laikhidraba imung manung singda condolence tawduna makoy gi awabada saruk yaki. Manipur amasung imlonariba Mizoram State singda law enforcement agencies sing na chathakiba anti-drug operations sing na drug sing ain kaina lalonba miyoy tara mathoy narcotic drug sing akonana hawkiba pungkun mari asida faba ngamkre haire Manipur Police ki ngasi thokpa bulletin gi matungin ngarang Manipur Police ki team amana Imphal West District North Ewa sida chathakiba drive amada Assam gi Chapakhowa Police Station manung chanba Tinsukya dagi Dil Bahadur Chetri Chahinifu Mathoy, Kaubamyoy Asidagi, methamphetamine, WY tablet, gram samri tarani thoy, fagat pangamkre haire. Manipur Police ke atopa team aman anis suparna chathakiba drive amada Thobal Police Station ki manung chanba sangayumfam nungfo mumang lekay digi MD Faris Khan Chahiko Nepal fabangam kibagaloy na mangondigi bottle anida haplamba heroin powder gram tara humdoy dasmik mari heroin solution oiramgani chingnaba
kilogram tara tare dasmik mapal lumba mahi sel oina lupa lising kontra tare chamanga amasung Honda Activa 6Z scooter ama fagat pangamkre haire. Nakalamaromda Mizoram State ki Excise amasung Narcotics Department, Assam Rifles, Central Anti-Drug Squad CADS amasung Central Yak Mizo Association CYMA gi volunteer singaloina na Aizol gi New Berwick Village tachatekiba anti-narcotic operation da Manipur gi Fajol district gi miyoi mapal na sapon kep humpumathoi da haptuna puramba heroin gram satrat nifu fagat bangamkiba galoina na makoina tongduna lakpa Laibata ngariba Bolero camper amasu fagat pangamkre haire. Heroin galoina na farba myoy singi mathakta Aizol police na narcotic drugs and psychotropic substances NDPS Act listing amaga chamapal marifu mangagi section 21 clause C panduna kasama register tokre haire. Ngasi ayuk pung tararom tarakpada Assam ki Jorhat Air Force Station da Indian Air Force IAF ki AN-32 transport aircraft ama crash tawduna may jakpagi tawdukta aircraft asigi squadron leader yauna aircraft asida tonglakpa crew member mga lekhidre haire. Tawdok adu da lekhidraba sing adu di squadron leader Prashant Singh, flight lieutenant Subham Kumar, surgeon Zitendra Sharma, Agnivir Vayu, Kemaram Kumawat amasung Agnivir Vayu, Dennis Alam Singh ni haire. Tawdok asigi matang da ahan po ina fangba paumagi matungin na ngasi ayuk Assam gi Jorhat Air Force Station asida AN-32 asina landing tawna buhat na bada aircraft asi crash tawduna may chakibane. Tawdok asi hektokpaga emergency response team chang selakto na may chakpakan bagi tabak paikatuna situation adu control tawna buhat na ki haire. Aircraft adu mataw karam na kai kibanu haibagi chapchaba khangbangamdre amadi crash tawba adu da miyoy kaya siba amasung sokibanu haibadusu hauzik faubagi oina khangbangamdre haire. Pikli ba angang sing tabak suhanduna paisa talhanbagi mahutta makhoi sing asi school sing da mahai masing tamhanduna chawna ba yokhat piba mathau tai haina Chief Minister Yumnam Khemchan Singh na World Day Against Child Labor listing ani kuntaru ka mari leina na fongdorakle. Chahi asigi oina World Day Against Child Labor listing ani kuntaru ka si malem sin batungna Red Card to Child Labor, Fair Play for Children, Decent Work for Adults haiba theme da pangthok na re. Numit asiga mari leina na Chief Minister Khemchan Singh na makhatara duna hai. Numit asina ay koy pumna magta ning singhali madudi angang singda quality education galoina na atay kudong chaba sing sungsoy sure na fanghangada bani haiba. Chief Minister na maha ki Facebook ta thagat proposal ma da mahak na hai ay koy punna tunggi yumbis sing sem na bagi damak angang kuding mag lairik tamhangada bani sanahan gada bani amasung masak naiba myoy amamam oina basing bigada bani haire. Manipur State ki oina child labor ki matang da research tawbada informal oina non-hazardous sector sing maru oina domestic service, hotel sing, restaurant sing amasung local shop sing da thabak suhan bagi kudam sing fangle. Masigi maru bimaramdi lairaba, lairik laishu matik chana haitaba amasung migration sing na thokhan bani haire. Child labor tawbagi casing asi maru oina Imphal West amasung Imphal East sing dana khwaidagi yamna thengnei. Masigi makha tabada Bisnupur, Senapati amasung Thoubal district sing da sun leire. Working children sing asi maru oina domestic helper sing oina street vendor singda, gari gi handyman sing oina amasung apikpa repair workshop singda mateng pangnaba thabak sing tawhali haire. Manipur State ki oina child labor tawba haibasi samasa se damai horol dagi hauna jatna dana lakhiba maramna haujek child labor tawriba angang sing asi ayambana lairaba imung manung amasung migrant family singi angang singna anambani haire. Amaromda Child and Adolescent Labor Prohibition and Regulation Act asi State asida suchat na maramna ek asigi provision ki matungina chahi taramari ki makha deleriba angang sing thabak suhanduna paisa talhan ba yade aduga sahi taramari degi taranipal faubagi manung deleriba angang singbu linkhatuna thamliba hazardous soiba factory sing natraga kol karkhana sing da thabak suhan bada athingba thamli hairiba chahi nauriba angang sing asibu thabak suhaliba singi mathakta yamdrabada tha ahum jail da thamba amasung fine oina lupali sing tara fauba tihan biyai haire. Angang sing thabak suhan ba tingnabagi damak state asigi Social Welfare Department, Manipur Commission for Protection of Child Rights sing na state asigi tongan ba mafum sing da chatuna survey chatuna exploited tawraba angang sing rescue tawba
masak khangdokpa amasung monitor tawbagi thabaksing leptena paikhatuna lakli state asigi oina su government of India gi pencil portal hang seasonaduna child protection legislation tawnabagi damak complaint sing mai pak na track sing tawbagi thabak paikhatli haire exploit tawrambadagi rescue tawraba angang sing child welfare committee gi khuthangda Ministry of Women and Child Development gi makhada makhoi bu care lobiba rehabilitation skill development sing gi khudongchaba sing fanghali haire Awang nangpok Bharat ki state Nepal na region asidagi thau amasung natural gassing exploration tawba madi coal karkhana sing chakhwat hanbaga mari leinaba sing maru oina connectivity tourism amasung human development sing puraknaba akhanaba roadmap ama thambinaba niti ayok na sinba ngarang pangthokiba high level meeting the proposed to kre haire Niti Ayog Vice Chairman Asok Lahiri na chair lauduna pangthokiba high level meeting aduda Arunachal Pradesh, Assam, Manipur, Meghalaya, Mizoram, Nagaland, Sikkim amasung Tripura State Singi Chief Minister Singh Saruk Yahanduna Northeastern region asida chakwat thorang paikhatpada thengnariba challenges sing policy innovation sing amadi growth opportunities singi matangda kupna khanaki haire Mifam aduda Manipur ki Chief Minister Yumnam Khemchan Singh na state asigi oina IDP singi rehabilitation amasung reconstruction efforts sing da focus piduna matam chana housing scheme sing implement tawnaba amadi project sing recovery tawnabagi damak monitoring mechanism sing kankhat hanba mathau tai haiki Assam ki Chief Minister Himanta Biswa Sarma na Center Assam amasung Nagaland government singa tripartite agreement sign tawnaduna state asigi chayetnariba border ki mafamda Thau amasung gas exploration togadori basi development ki cooperative model amani haiki Nagaland ki Chief Minister Nefi Riona Nagaland state ki thau amasung gas singi potential labor state ama oibada natana state asida agriculture amasung infrastructure development ki potential sing lady basi center financial support pibiduna puthokli pothok sing asigi market access ohenba tangai fadi haiki Meghalaya ki Chief Minister Conrad K. Sangmana Meghalaya State asigi transformation journey lisingani kontrani ki vision labor maramna awanangpok Bharat ki state singi marakta afaba mari sing thanduna trade export amasung environment sustainability oina bahotna minaba tangai fade amade region asigi human development outcome sing adu chawkai tharangi tabak sing khumang chawsana paikhat pangamnabagi damak externally added projects sing paikhat pamathau tai haiki Arunachal Pradesh ki Chief Minister Pema Khandu ma ki state asi hydropower singi potential sing labor maram na state asida skill development amasung capacity building sing the investment tawba tangai fadi amadi ma ki government asina service delivery amasung grievance redressal fakathanba thorang tauri haire Mizoram ki Chief Minister Laldu Homana tourism da focus piratuna state asigi Zinzer mission da mateng pangbina bamadi state asida paikhaliba centrally sponsored scheme sing da flexibility ohenba taksin ki Sikkim ki Chief Minister gi Prem Singh tamang na Sikkim da tourism digital infrastructure sing amasung viable air connectivity sing lehenba mathau tai hareduna state asida investment amasung employment hangat na ba Northeast Industrial Development Scheme NEIDSC makata na paikhat pinaba dabi tawki Tripura ki Chief Minister Manik Sahana Tripura state asi geographically oina border state of maramna state asi dalalon itik tawbada ahin mamiting thamba madi connectivity infrastructure singning tina thamba mathau tai state asi ki oina rubber textiles pharmaceutical amasung tourism sing asina tungi chawkhat lambi oigani haiki mifamaduda region asi ki agriculture healthcare education rural development skill development tourism amasung infrastructure sing chawkhat nabagi matang da su khana naina ki haire mifam aduda niti ayok ki maikai digi northeastern state singi chawkhat tharang sing ningthina paikhat na bapira ki suggestion sing central ministry sing amadi department sing loinana soidana hotnagani haina thajabapi ki haire Kuki militant singna matam kuina fajin duna thamlur matung tamthina hatok lag hundok lamba liangmai naga khunza taruki justice fangalu haina liangmai naga community singna Imphal amasung Nagaland gi Dimapur samna liba National Highway 102 da junction lakhiba matam kaktaba blockade ase numit nipal ni sukhi baga loinana lambi asida poche puba gari amadi thau puba tanker sing chathok sasin tawbada chawna khudong cha da bamayok na hale haire Liangmai naga khunja taruk sina fangkibagi matangda miyam ne hengalakli bakhoi sauna basing asi government ki mari lena authority singna
laksingbinaba liangmai naga organization singna pukning chingsilakli. Amaromda government ki statement ki matunginadi Imphal amasung Silchar samnahaliba National Highway 37 da security ki akan Jackson tharangaloi lambi asida pochei puba gari chaniga ama chathok sasin tawhan kre haire lambi asida pochei puba gari sing asoi angam yaudana chathok sasin tawhanabagi damak sensitive oiba mapam singda security forces singi ngak senbagi thabak sing khat hangre haire NH102 da sadhariba blockade asi Koblu Rens Liangmai Women's Union luchingduna thasi ki mangadagi hokkibagi mamang tha metara humdoida konsa khulgi Liangmai naga khunja taruk kuki sina fajin dina thamlaba matung hatok laga thamlamba thodok asibu yaringda bu utuna sathaba hokkibane Naga kunja taruki asi bahagchang sing fangkiba asina state asida paksana maitai amasung naga sing na khundariba mafam singda khoisau na bahengalakibane aduga NH102 gi namdilong hairiba mafam asida khungjang changsiliba singna strategic point oiduna local volunteers singna mikup na hom singna blockade tobagi thabak singa si chathaduna lakli volunteers singa sina hairiba mafam asida gamgi fai amasung kangpupi tamna lambi asida lakpa gari sing khamduna pochei pubra haina check tawri Adubu, private ki gari sing, security convoy sing, amasung emergency service vehicle sing di ating bayaw din na chathalli, essential commodities amasung atay poche pubagari sing dadi ating basing thamli haire. Manipur Police amasung Central Security Forces sing na state sige tungan ba mafung sing na chatha ki operation sing da lalahuluk ki kader ani amasung drug lalon baga mari leina Pakre Haire, official oiba paugi matungina Manipur Police amasung Central Security Forces ki apun team amana Imphal West District ki Haibong Pokpi maning lekai da sathakiba counter insurgency operation da aina thingraba lalholub Revolutionary People's Front RPF ki land missing loop People's Liberation Army PLA ki nupi kader ni haiba wahengbam tombi chanu Atopaming Liza Lembi Jahi Kuntarup, Hairibat no PSC Fabangam Kibagalona, Mangondagi mobile phone Mapagat Pangam Kre Haire. Security forces in a Bisambur district in Ambol Sabalekai the Chatakiba search operation Mada Aina Tinkrabalal Holo Kanglipa Communist Party Taibang and Bagi Kadar ni Haiba, Lema Popam Lemba Singh, Atopaming Chalamba, Sahikun Mathoi, Hairiba Murasi Fabangam Kre Haire. Amaromda Sam Rifles amasung Thobal Police Commando gi apun team amana Kakching Police Station gi manung chenba Purna Haitupokpi area da intelligence na pirak report amagi matung ina sa thakiba thiba humagi tabak singda masing yam laba khul sukulaya madi ate polam sing fagat pangam khre haire security forces na fagalaba polam sing adudi US na Saba .32 pistol amadi maru mari single barrel bridge loading SBBL gun ani Detonator ani AK series round tara-tared, SLR maru tara Nepal, .303 rifle ki marukun mapal, insas maru ahom, striker spring, tear smoke shell ani, KCP logo sticker tarani thoi, bipod ama, bulletproof plate tarani thoi, bulletproof fiber plate ani, helmet ani, bulletproof jacket ama, combat shirt, humpu, combat pen yang kay tared, combat jacket ani, combat cap tara Nepal, combat suit, Nepal, combat belt kunhumdoi amasung MP5 sling amani haire. Kutsukulai nong may maru amadi ati polam sing makhataba investigation taw na bagadamak Hairok Police Station da kutsana kre haire. Naga Political Organization taret ki apun babadi Naga National Political Group NNPZ na Center Assam amasung Nagaland Government singa tripartite agreement sign taw na duna Assam amasung Nagaland State ani ki jayet na balay riba border paringda Thau amasung natural gas sing lawthok na bagidamak paikhat ki bakong tanga dubo akan mamong da yaning da bafongdok laduna mafam asida thau amasung natural gas sing lawthok pagitabak singasi Naga singi ajoba isu amo oiriba Indo-Naga political settlement asigi waroshin puraktriba fauba pangthokpa yaroi haina akan bawafam sing thamlakli. Working Committee of the Naga National Political Groups NNPG na hai English sing ani tara-tareta center ka tawna ki ba agreement ki matungin na center amasung Nagagi marakta karigumba formal oiba settlement ama puraktrungay manungda Nagagi area singda leiriba natural resourcing explore tawba sina santi purang na payana ki ba sing violate tawrakpa yai haire. NNPG ka objection na si Haukibim sa kaysa namita Union Home Minister Amit Shah yauna Center Assam amasung Nagaland Chief Minister Singh na Memorandum of Understanding MOU amasign taw na duna Assam amasung Nagaland State ani gitay na badalay riba tao amasung natural gassing exploration amasung
extraction tawna khongthang paikhatpadi yanaki NNPG na makha taraduna naga gi lamda political settlement asi officially oina puraktriba makai national natraga international companies singna crude petroleum sing lokthokpa yaroi haraduna kariguma matam sangna namsinduna thamliba naga political issue asi nathai ramlaga oil extraction gi khongthang paikhatliba si naga sing rights amasung interest sing mirai bibani haina lowi haire Center Assam amasung Nagaland State singa sign tawnakiba agreement aduda Nagaland amasung Assam ani asige revenue sharing arrangement ni haina palliba si thau amasung natural gas sing lokthokadariba mafam singa si historically amasung legally oina Naga homnang gi manung da label lam sing ni haire Panbayai Working Committee of the NNPG asi the Naga political group taret yauri aduga group asi English singa ni taratare ki November tarata Center ga Naga political settlement ga mari lenana agreed position agreement sign tawna ki palai kre Group as in the National Socialist Council of Nagalim Izak Moiba and Ascient IM ga parallel oina central government ka peace talk the sargyari group amane Kuki militant singna mamang tha me tara humdoi da konsakhulgi liangmai naga khonja taruk fakraba matung tamthina ot neraba matung matuk kaktuna hatoklaga langthoktuna thamlamba matung akan mamon da condemn to bagaloina na the All Manipur Christian Organization amko na thaudogadu yamna chakhattaba minungsi yaudaba thawongni hairaduna thaudog aduga justice kudakta pigadabani haire thaudog asiga mari leinana lamdam asida paksana nungaitaba phongdok narakliba asida amko su sarukiari hairaduna leikidraba singa se Kangpupi district ki leilon wifi khuldege metara humdoi da fakibane makoi singi marakta pastor ani amasung dekanama yawi makoi singa si santi purakna bamadi makoi gi community singi seva tawduna lakhiba miyoi singni haire leikidraba singi imung manung singda Condolence message piraduna thodok asina Christian community sing amasung justice humanity amasung peace pamba miyoi singi thamoida ahakpa mami oina tahoragani haire leikidraba khonja sing asibu ot neibata natana matat kaktuna haksangi kayat sing tongan tahanduna thamlamba thodog asi miyoi bana chatkadabali chat nate human dignity sing khongauna bane political ethnic amasung territorial grievance kamari lenaba sing mitam sing violence oina chathabana achuma khongthang nate violence abathong sing asina Manipur da punna hingminaba amasung social harmony purakpa khak ngamloi haire thodok asige accountability puraknabagi dama government of India amasung government of Manipur singna manung mapal naidana marik chuma investigation sing chathaduna chenaba sing athubada faduna logi matungina sadak pigadabane amade vulnerable oina leiriba community singda security ki section tharang lakhatuna ngakti sen bigadabani haire organization asina naga community ki members singna thodok asina maram oiraga tension wangna leiriba asida pukning fathaduna leiriba se humanity amasung responsibility lei haibadu uthokpani haire Ngarang numit yung matung Churachandpur Police Station gi manung chanba tuibong area da chahi nipalom da ngairiba mahiroi nupi ama school da gi mayum da halakpa matamda district asida yamna kanna chukiba nongna maram oiraga flash flood thokpadagi lambida isingi akanba iraina chenthakibadagi thiba khangdana leiri haire isingi iraina chenthakibadagi thiba khangdana leiribi mahiroi nupi adudi lamboi kim kawi Churachandpur gi Radha Krishnan Foundation School da class 8 amlibini haire akan ba isingi iraina chendakibadagi thiba khangdana leiribi nupi macha sibu thinabagi damak lekai gi miyam sing na thibagi thabak sing ngarang nimidang athengba fawba chethaki haire operation aduda Kuki Khanglai Lopi KKL the Kuki Students Organization KSO Churachandpur amade local singi volunteers singna tuitha turelda paksana thibagi thabak sing pangthoki haire
Panbayabadi Surasanpur District ta hauki panimit karani asida akan manong chubana maram oiraga district asiki mafam kayada flash flood thoktuna miyamgi punsida chawna kudong chadaba sing mayok nakibagaloina na ichaw ga mari leinaba pamdaba thodok sing thoktuna leiri haire loisilakpada maroba pau amuka hana pisari Kunja taruki manungda mga amadi tamti na hatog tikibani hay na imong manunggi mirsa na fongdoragli. Manipur Police na drug lalon ba ani fare Manipur Mizoram border tegi drug peddler mapal drug akona na fare. Air Force Station the aircraft from Makaita na may Jackray pilot yaw na crew member mga Lakey. Child labor mutatu na angang sing mahay masing tamhan bamatam oy rehay na Chief Minister Yunang Kimja na Fongdokray. Amasung tao sungdok pa madikar kana lingkhat payaw na awan ng pokta chawkat harang hinggan na bataksan kray. Pungja si Fabugan Sandok Chaba ISCOM News, mantangal si Daloy Jire, makataba pawag damag ISCOM News po, miding tado na lebiyo.